मफम से लेबा आंगांग सिंचे मोगी लाइक लाइसु तमति कमाय तो लान मरक सिदा को हानदी मयाम मतेंग पांगसु लाकना मे हुजिक लाल सिदा लोइना मयाम से को थादन लेना रे थादा तबसे यादबो को सिगी मतंग सिदा कोगी हुजिक लेरिबो होम से लान मरंग सिददी करम फिल्म दे बिगे करम आइना चलाई बिगे हुया ताली दाबी जो कछु ओइबा को अंदक सिदा कयो कोगी पिथो लाबम खोम ngarang seng hando ja igi je pore piton la ba si pheng mo gi wai do andi anya la ni ma ki pon di awal ni la ni men ni ha sa ki pire na pa ima hi gi do hina ba si sa ki pire la ni men si de le ali bu mai matam lei ba ki bi ka mai mai pa ko ro si de na do ta mon bu ne uri la gi bi sa ju tap ne mi bi sa ju thu ben ko bua tiên kai kong kai ni homal walum kai m khangi ni haben matom di kuji sini ko khanto ke de hone ni kanong di haun ma po ju joy boy wa मैं मुखरम जरी अदम ने यंगबिरी बसिपी के चैनल फोथामिना सिखोमिना सिस चैनल सिना तंकक नाइना ममांग थक्ता अखोइना पीके पाउदम हाइदुना तंकक के आमा संदोक चखरे अहान तंकक तगिना निपान सुपर तंकक फाव मियामदा खुदोल तमजखरब मतुंगदा ngasiगी मापन सुपर तंकक असिददी महुसा थागसब तंकक सिंग अदुगा खरा मखैदा दुम खेनारनि हाइतारे हौजैना उहनजरी बसे जाइबिलेन लेनफम जाइबिलेन हाइदुना खंगनरिबा इम्फाल ईस्ट डिस्ट्रिक्ट की कैबी सनापत हरिबा मफम सिदा लेरिबा चिल्ड्रेन होम सिदा मतेंग पांगबगी थरोमदुनी ngasi lakchariबसे अदुगा हारिबे जाइबिलेन चिल्ड्रेन होम सिदा लेरिबा मोंग मतोसी करमना लेबगे अमदी करमना चलाइबगे हाइबना सिंग सिंगदो मफम सिदा लेबिरिबा कोगी थौपुबिरिबा सिंगा उनजदुना वरि उताय सानबगी तंजामा म्यामदा उखनजगे अदुना ngasiगी पीके पाउदम सिना ताका सिना म्यामदा थमजरिबा सिना मपुंग ओइना अवाना तारबा लेतलाइरबा अमदी सोथरबा कालोब सिंह पीके पाउदमना मतेंग पांगबगी अमदी मयामदगी मतेंग निदुना मयाम खंगमिनदुना अंगम अंगम मतेंग पांगमिनबगी तंजादो अखोय लौमिनबगी तांका कयाम अखोय संदोक चखरे ngasiगी मपन सुपर तांका सिददी मपुंग ओइना हारिबा याइबिलेन सिदा ले याइबिलेन की चिल्ड्रेन होम सिदा लेरिबा अंगांग सिंग सिदा मतौ करमना चलाइरिबगे हाइबना सिंग सिंगदुगी मतंगदा मयाम खंगमिनबगी तंजादो लौमिनसी हजै मफम सिदा गेट मनुंगदा मखोगी कैंपस मनुंगदा चंगजरे हारिबा सिदा अखोय होरेन तंगाय फदना मफम सिदा लेरिबा कोई चिल्ड्रेन होम दा लेरिबा अंगांग सिंगदे आई वनजरा अरोयगे अदुगा मखोगी मसक सिंगदे उहनबा यादबगी कनो खरा लेबनिना मरम ओरगा अदुबो मफम सिदा चलाइरिबसे सरकार के मतेंग यावरगा चलाइरिब्रा ओ नत्रगा तोंगाना ननायना चलाइरिब्रा हाइबा सिंगदो खरा उहनजगे अदुगा मपुंग ओइना ngasi लाक्चरी सिदि कोइगी ममांगदा आइगा दुम चमिनाबा कोइगी सिसियन फोरम पीस कमिटी हदुना खंगनाबा हुजिक लेरिबा इरांग सिगा मरि लेनेना तोंगान तोंगान बा मतेंग क्यामा पांग खरबा मतुंगदा चिल्ड्रेन होम सिदासो मखोय मतेंग पांगबा लाकपनि अदुगा ममांग थक्तसो सिदा मतेंग क्यामा पांगरे हाय अदुगा मफम सिदा उसार क्यामा थाकी हाइबगी कोइना पाउसो मखोयदगी फंगजै अदुगा तोंगान अइनसु मफम सिदा हाना कोइ बर्थडे मा पांगथोकपा लाकचखरे अदुगा ngasi sida amuka lakpang matam sida ai mamang gidi blog semyo hode ngasi gi blog sina hariba children home se sida aikoina mayam su mateng pangba yabagi tanja du koi lomina si haduna ngasi gi tangkak sida ma onjarpene sida lerise annual tree plantation program season from hanas mafam sida u thagibagi leriba mafam ni de horibu usingse japalan gi matamda जापान लान अदुकमतिक फजना मितै अमगी थौदांग लौरगा सरुक चाउने सरुक यारखिबा हौजि हौजिक मसागी सही मरफुद्रा निपान सुरबा अहल सिका लोनना तोंगान तोंगान बा अहन खरगा पुनसिले हरगा कमिटी म सेमदना हौजि हौजिक यामना इंगना सिकना फजना चलारिबा जाइबिलेन चिल्ड्रेन होम नि ngasi सिसियन फोरम पीस कमिटी अमदी चैनल सिगा खुसमनरे हरगा चाना थकनबगे दमक ngamjaba khara ngang singi dam haiduna khudol tamjabani loinana ngasi lalangi matam sida aikoina aikoigi khutmangna thongjere haraga mafam sida leriba children home sida leriba angang sing sida chak chara amasu pijabagi tanja du koi lojabani mafam sida leberiba angang singda ngasi se season from na
ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯃꯇꯦꯡ ꯄꯥꯡꯂꯕ ꯃꯇꯨꯡꯗ ꯂꯥꯛꯏꯉꯩꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯏꯈꯨꯠꯃꯛꯅ ꯊꯣꯡꯖꯔꯒ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯁꯤꯡꯗ ꯄꯤꯖꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯁꯦ ꯆꯥꯛ ꯆꯔꯥ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯉꯝꯖꯔꯝꯕꯅꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯑꯩꯒꯥꯁꯤ ꯋꯥꯐꯝ ꯑꯃꯗꯤ ꯊꯝꯕꯤꯔꯛꯑꯣꯅꯦ ꯑꯩꯒꯥꯁꯤ ꯃꯤꯡ ꯑꯥꯔ.ꯀꯦ. ꯁꯅꯥꯇꯧꯕ ꯁꯦꯛꯁꯟ ꯐꯣꯔꯝꯒꯤ ꯍꯧꯔꯛꯄꯗꯒꯤ ꯑꯗꯨꯝ ꯃꯦꯝꯕꯔ ꯑꯣꯏꯖꯔꯛꯑꯦ ꯑꯗꯣ ꯉꯁꯤ ꯑꯉꯥꯡꯁꯤꯡꯁꯦ ꯍꯥꯎꯇꯕ ꯀꯟꯅꯗꯤ ꯍꯣꯠꯅꯖꯔꯤ ꯂꯥꯏꯔꯤꯛ ꯇꯝꯗꯅ ꯍꯥꯎꯕ ꯑꯣꯏꯕꯤꯁꯅꯨ ꯀꯔꯤ ꯃꯊꯦꯜꯅꯣ ꯌꯦꯟꯅꯤ ꯏꯇꯥꯎ ꯑꯣꯀꯦ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯤꯀꯣ ꯑꯣꯀꯦ ꯑꯗꯨ ꯑꯉꯥꯡꯁꯤꯡꯗꯤ ꯌꯥꯝ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯄꯤꯖꯔꯁꯤꯀꯣ ꯉꯁꯤꯗꯤ ꯑꯣꯀꯦ ꯑꯩꯈꯣꯏꯒꯤ ꯏꯔꯣꯟꯕꯒꯤ ꯗꯥꯏꯇ ꯄꯤꯕꯤꯔꯤꯕ ꯋꯥꯐꯝ ꯑꯃꯗꯤ ꯊꯝꯕꯤꯔꯣ ꯏꯔꯣꯝꯕꯁꯦ ꯑꯩꯈꯣꯏ ꯏꯟꯖꯥꯡ ꯌꯦꯟ ꯉꯥꯛꯇ ꯄꯤꯖꯕꯁꯦ ꯃꯆꯜ ꯑꯃ ꯑꯩꯈꯣꯏ ꯏꯔꯣꯝꯕ ꯂꯐꯨ ꯏꯔꯣꯝꯕ ꯑꯃ ꯍꯥꯞꯆꯕꯅꯦ ꯑꯣꯀꯦ ꯏꯔꯣꯝꯕꯤꯔꯤꯕ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯏꯁꯥꯅ ꯒꯨꯔꯕꯤꯕ ꯈꯨꯂꯦꯝ ꯑꯣꯀꯦ ꯁꯤꯁꯤꯌꯥꯟ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯀꯔꯤ ꯏꯔꯣꯝꯕꯅꯣ ꯂꯐꯨ ꯃꯊꯦꯜ ꯀꯌꯥꯅꯣ ꯑꯉꯥꯡꯁꯤꯡꯅꯉꯁꯤ ꯄꯤꯖꯕꯤꯗꯣꯏꯁꯤꯕꯣ ꯑꯍꯨꯝꯅꯦ ꯑꯃꯅ ꯍꯋꯥꯏ ꯊꯣꯡꯕ ꯑꯃ ꯑꯃꯅ ꯌꯦꯟꯒ ꯂꯐꯨ ꯏꯔꯣꯝꯕ ꯑꯣꯀꯦ ꯑꯗꯨꯒ ꯉꯁꯤ ꯆꯥꯛꯁꯤ ꯑꯩꯈꯣꯏ ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯃꯃꯥꯡꯗ 4-5ꯔꯛ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯂꯣꯏꯔꯒ ꯌꯦꯟꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯕꯤꯔꯤꯕ ꯑꯩ ꯌꯦꯟꯗꯣꯏꯅꯤ ꯑꯗꯣ ꯋꯥꯐꯝ ꯑꯅꯤ ꯊꯝꯕꯤꯔꯣ ꯁꯣꯏꯔꯣꯏꯗ꯭ꯔꯥ ꯑꯩꯅ ꯄꯥꯅꯖꯩ ꯑꯣꯀꯦ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯔꯣ ꯑꯩꯒꯤ ꯁꯨꯗꯔꯁꯟ ꯑꯣꯀꯦ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯩꯕꯅꯤ ꯉꯁꯤ ꯂꯥꯛꯄꯤꯔꯤꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯔꯛꯑꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯁꯨꯝ ꯌꯦꯡꯁꯤꯟꯖꯔꯝꯕꯁꯤꯡ ꯑꯁꯤ ꯂꯥꯟꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤꯉꯩꯗ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯟꯕꯁꯦ ꯈꯔ ꯋꯥꯠꯄ ꯑꯗꯨꯒ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯌꯥꯝꯅꯁꯨ ꯌꯦꯡꯉꯝꯕꯁꯦ ꯈꯔ ꯋꯥꯠꯄꯁꯤꯗ ꯆꯥꯗꯦꯟ ꯑꯃ ꯑꯉꯥꯡꯁꯤꯡꯒꯤ ꯄꯤꯖꯔꯒ ꯃꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤ ꯑꯩꯈꯣꯏꯅ ꯈꯔ ꯌꯦꯡꯁꯤꯟꯁꯦꯅ ꯂꯥꯛꯆꯕꯅꯦ ꯉꯁꯤꯁꯦ ꯑꯣꯀꯦ ꯑꯩꯈꯣꯏ ꯌꯥꯝ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣꯀꯦ ꯉꯁꯤ ꯂꯥꯛꯄꯤꯔꯤꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝ ꯐꯣꯔꯝ ꯀꯃꯤꯇꯤꯁꯤꯅ ꯍꯧꯈꯤꯕ ꯃꯦ ꯇꯥꯡ 35ꯗꯒꯤ ꯍꯧꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯏꯅꯥꯎ ꯃꯌꯥꯝꯁꯦ Okay, thank you. उनजरीबसी अखोगी जाइबिलेन हरिबा चिल्ड्रेन होम सिगी अखोगी थौपुबरिबा अखोगी माम उनजगे अहमदा मामगी मिंग अमदि लेफम दा हाइबियो कोई बोगदेगिनी निंदोजम तोंब कवे तोंबा मफम सिदा करी ओने लेबिबनो आई भाई पर्सन नि ओके कमिटी में सेमगा लिंखपिब्रो कमाय तोगे कमिटी में सेमा बाबू जापि बाने अयाने अखोई मी खरेसिना मतन से कुंठागी या सोरे तुजले अपम से लेजे अंगा हियो हि जे कुनि पान सोरे अदम मसी असुमले रमनी मगे कन दसन लोक्सांग गोंदे रमनी सोमने मी याद मना मबु फजदना लमदुम मन होरे बसम दम मफम लेरेगा कोई लापनी अन सही कयागी ममांग जे कोना होनरपनी अन अवांग के अपुन बैरे पा इनात कनबगी पर्सेनी याके अवांग के अपुन बैरे पा इनात कनबा हाइन लुप अम लै अदगी आई पर्सेनी अन आई मतम कयागी ममांग दे काथोपगी सबसे आई अदम ओइ लाचबनी अन मफम से अकोइना अहनी यु तौ चोक्थरकना अदि मसी सिनबिनिंगा लेतदना कोई याम वान लेरी इचाही नाउहि मयामना अमतंगी मफम से उहुबु आइबसे कोई वाफम ने अहनी न खनबदा अंगांगी अतो बलागा चाही नाउहि न मफम दि हिंगनबा लमसी पतालेनी असे अवांगी केगी लुपगी लौलोरामा हेन चावा लम लेरी असिसि अवांगी केगी लमनी नि याबिंगी लमनी अनिसि एजमान लेबनी कोई थादोनबा यादे असी मोसि अकोइ अहनी न लेइद्रम तमदा चाही ना सुसिना मासी मफम जेंग तो पुब मी जुंग थो कद्राय न कोइ ngai लेजबनी यो हई ति चाही सुजिंग म्याम दा कोइना सिदगी मी कागुम्बा चाही मरतगी नुसिबिबा चांबिबा अंगान हिबु नुसिबिबा कांगुना जेंग थोक थोक मफम से तिंग पांग योबिरबदी बले अकोइ सिबगी ताइबंग मपुनि लाउसेन दिले जाई कोइ खन्न बा लेजबनी सो क्या देगी लिंखपिबनेबा मफम जे चेदि याउदे को जै हुजिते जै कुनि पांचुरे मफम लेसे ओके अदो चेदि कोइ के सेक्रेटरी दो अदो थबु चकी अदो लायमुनि हल लौसी कोइ बो हो याय अंगांग दि क्या मुले बिकि अंगांग से हो अंगांग
ꯑꯉꯥꯡꯁꯤ ꯑꯍꯥꯟꯕ 19 ꯂꯩꯔꯝꯃꯤ ꯑꯗꯨ 19ꯗꯤ ꯁꯔꯀꯥꯔꯒꯤ ꯃꯇꯦꯡ ꯀꯔꯤꯝ ꯐꯪꯗꯦ ꯑꯗꯨ 19ꯁꯤꯁꯨ ꯂꯧꯕ ꯌꯥꯔꯦ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤ ꯁꯨꯝ ꯆꯥꯎꯔ ꯆꯍꯤ 19 ꯊꯥꯗꯣꯛꯈꯤ ꯆꯍꯤ 19 ꯍꯧꯖꯤꯛ ꯑꯉꯥꯡ 10ꯒ 4 ꯂꯩꯔꯤ ꯆꯍꯤ 19 ꯊꯥꯗꯣꯛꯈꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯌꯣꯛꯄ ꯍꯧꯖꯤꯛ ꯑꯩꯅ ꯍꯤꯌꯥꯡ ꯍꯤꯔꯦꯟ ꯌꯥꯜꯂꯨꯕꯗ ꯄꯨꯔꯛꯄ ꯍꯤꯌꯥꯡ ꯍꯤꯔꯦꯟ ꯌꯥꯜꯂꯨꯕ ꯀꯝꯁꯣꯟꯗ ꯍꯤꯌꯥꯡ ꯍꯤꯔꯦꯟ ꯌꯥꯜꯂꯨꯏ ꯌꯥꯜꯂꯨꯕ ꯃꯇꯝꯗꯨꯗ ꯑꯉꯥꯡꯁꯤ ꯀꯅꯥꯝ ꯂꯩꯖꯗ꯭ꯔꯕ ꯑꯍꯥꯎ ꯃꯆꯥ 2 ꯌꯥꯎꯔꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨꯁꯨ ꯍꯧꯖꯤꯛ BA ꯂꯣꯏꯔꯦ ꯀꯣ ꯑꯗꯨ ꯃꯥꯅ ꯌꯣꯜꯂꯛꯄꯁꯤ ꯃꯥ ꯆꯥꯎꯔꯒ ꯆꯍꯤ 19 ꯑꯗꯨꯝ ꯊꯥꯗꯣꯛꯈꯤꯕ ꯃꯇꯨ ꯃꯆꯥ ꯊꯤꯕ ꯉꯝꯃꯣꯏꯗꯕꯅꯤꯅ ꯃꯇꯨ ꯃꯆꯥ ꯊꯤꯕ ꯉꯝꯃꯣꯏꯗꯅ ꯁꯨꯝ ꯊꯥꯗꯣꯛꯈꯤꯕ ꯑꯗꯨꯅ ꯃꯣꯏ ꯊꯥꯗꯣꯛꯈꯤꯕꯁꯦ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯑꯗꯨ ꯃꯄꯨ ꯃꯕꯦꯟ ꯃꯈꯨꯔꯥ ꯃꯇꯣꯟ ꯀꯧꯔꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯤꯟꯅꯖꯈꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦ ꯃꯐꯝꯁꯤꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯁꯦ ꯃꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯈꯣꯔꯁꯥ ꯂꯣꯏꯅ ꯄꯨꯊꯣꯛꯏ ꯀꯅꯥꯒꯤ ꯃꯇꯦꯡ ꯌꯥꯎꯗꯦ ꯁꯔꯀꯥꯔ ꯃꯇꯦꯡ ꯂꯧꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯤꯡꯉꯥꯔꯦꯜ ꯂꯩꯕꯥꯛꯗꯨꯗ ꯑꯩꯈꯣꯏ ꯑꯉꯥꯡ 4-5 ꯇꯝꯃꯤ ꯑꯗꯨꯗꯤ ꯃꯣꯏꯅ ꯂꯣꯏꯅ ꯈꯣꯔꯁꯥ ꯇꯧꯔꯦ ꯀꯨꯏꯗ꯭ꯔꯤ ꯆꯍꯤ ꯑꯃꯈꯛꯇ ꯉꯥꯏꯔꯤ ꯃꯣꯏꯅ ꯈꯣꯔꯁꯥ ꯇꯧꯔꯦ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒꯤ 2-3 ꯑꯍꯨꯝꯗꯤ ꯑꯩꯈꯣꯏ BA ꯂꯣꯏꯔꯦ ꯑꯗꯩꯗꯤ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯕ ꯄꯦꯠꯀꯨꯝ ꯇꯝꯒꯨꯝꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯂꯣꯏꯅ ꯂꯩꯔꯤ ꯑꯉꯥꯡ ꯑꯄꯤꯛꯄꯁꯨ ꯌꯥꯎꯔꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨ ꯃꯁꯤꯗ ꯅꯣꯏ ꯈ꯭ꯋꯥꯏ ꯃꯌꯥꯝꯅ ꯑꯃꯨꯛꯇꯪ ꯃꯍꯨꯠ ꯁꯤꯜꯍꯧꯔꯕꯗꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡꯀꯣ ꯑꯩꯈꯣꯏꯅ ꯑꯥꯗꯒꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯂꯧꯁꯤꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯦꯡꯕꯗ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯎꯕꯁꯦ ꯃꯁꯤ ꯑꯃꯇꯪ ꯄꯥꯝꯃꯤ ꯑꯃꯇꯪ ꯑꯅꯤꯗ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯆꯪꯕꯤꯔꯛꯎ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯖꯔꯤ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯗꯒꯤ ꯂꯤꯁꯥꯡ ꯆꯠꯅ ꯇꯧꯕꯤꯔꯛꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯐꯟꯗꯤꯡꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯁꯦꯟꯐꯝꯁꯦ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯩꯁꯥ ꯊꯥꯗꯕꯤꯔꯛꯄ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯂꯩꯇꯦ ꯂꯤꯁꯤꯡꯗ ꯄꯛꯄ ꯃꯐꯝ ꯑꯃꯐꯥꯎ ꯊꯥꯗꯣꯛꯄꯤꯕ ꯂꯩꯇꯦ ꯍꯦꯛ ꯂꯥꯛꯄꯗꯗꯤ ꯁꯨꯃꯥꯏꯅ ꯀꯜꯂꯕꯗꯤ ꯈꯔ ꯀꯠꯂꯩꯀꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯅ ꯀꯠꯂꯩ ꯁꯅꯥꯖꯥꯎꯕꯁꯨ ꯂꯥꯛꯑꯝꯃꯤ ꯃꯐꯝꯁꯤꯗ ꯁꯅꯥꯖꯥꯎꯕꯗ ꯑꯩꯅ ꯁꯅꯥꯖꯥꯎꯕꯗ ꯂꯥꯛꯑꯝꯃꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯤꯗꯩꯁꯤꯗ ꯀꯩꯒꯨꯝꯕ ꯃꯇꯦꯡ ꯑꯃꯇ ꯐꯪꯗꯦ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝꯅ ꯉꯥꯏꯍꯥꯛꯀꯤ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯝꯕꯁꯤꯅꯗꯤ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯀꯗꯥꯏꯗꯒꯤ ꯁꯦꯟꯐꯝꯅ ꯁꯨꯝ ꯆꯂꯥꯏꯕꯤꯒꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯏꯁꯥꯅ ꯁꯦꯟ ꯈꯔ ꯄꯨꯊꯣꯛꯅꯩ ꯕꯦꯡ ꯊꯝꯃꯤ ꯑꯋꯥꯠ ꯑꯄꯥꯁꯨ ꯑꯗꯨ ꯁꯤꯖꯤꯟꯅꯩ ꯍꯧꯖꯤꯛ ꯀꯩꯅꯣꯒꯤ ꯆꯥꯛꯊꯣꯡꯕꯤ ꯀꯨꯛꯀꯤ ꯇꯣꯂꯣꯞ ꯄꯤꯔꯝꯃꯤ ꯆꯧꯀꯤꯗꯥꯔ ꯇꯣꯂꯣꯞ ꯄꯤꯔꯝꯃꯤ ꯄ꯭ꯔꯥꯏꯚꯦꯠ ꯇꯝꯕꯤꯔꯝꯃꯤ ꯊꯥꯡ ꯇꯥ ꯇꯝꯕꯤꯔꯝꯃꯤ ꯍꯧꯖꯤꯛ ꯂꯣꯏꯅꯃꯛ ꯇꯧꯕꯤꯔꯝꯃꯤ ꯂꯥꯟꯁꯤꯅ ꯑꯩꯈꯣꯏ ꯀꯥꯏꯈꯤꯕꯅꯅꯤ ꯃꯐꯝꯁꯤꯗ ꯂꯩꯕꯤꯔꯝꯕ ꯑꯉꯥꯡꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯊꯥꯗꯣꯛꯑ ꯆꯠꯈ꯭ꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯈꯤꯕ ꯈꯣꯠꯈꯤꯕ ꯂꯩꯕ ꯌꯥꯎꯕꯤꯔꯕ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯌꯥꯎꯗ꯭ꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯝꯇ ꯌꯥꯎꯗꯦ ꯑꯉꯥꯡ ꯑꯃꯗꯤ ꯄꯨꯂꯤꯁ ꯈꯜꯍꯟꯒꯦꯅ ꯁꯤꯐꯥꯏ ꯈꯜꯍꯟꯒꯦꯅ ꯇꯧꯕꯗ ꯑꯩꯈꯣꯏ ꯂꯥꯟꯁꯤꯅ ꯅꯪꯈꯤꯗ꯭ꯔꯦ ꯂꯥꯟꯁꯤꯅꯀꯣ ꯅꯪꯈꯤꯗ꯭ꯔꯦ ꯃꯣꯏꯗꯤ ꯂꯧꯁꯤꯜꯂꯒꯦ ꯍꯥꯏꯕ ꯂꯥꯟ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯥꯟ ꯃꯔꯛꯁꯤꯗꯀꯣ ꯍꯥꯟꯅꯗꯤ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯂꯥꯛꯅꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯂꯥꯟꯁꯤꯗ ꯂꯣꯏꯅ ꯃꯌꯥꯝꯁꯦ ꯀꯣꯛ ꯊꯥꯗꯅ ꯂꯩꯅꯈ꯭ꯔꯦ ꯊꯥꯗꯗꯕꯁꯨ ꯌꯥꯗꯕꯀோ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯣꯝꯁꯤ ꯂꯥꯟ ꯃꯅꯨꯡꯁꯤꯗꯗꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯕꯤꯒꯦ ꯀꯔꯝꯍꯥꯏꯅ ꯆꯂꯥꯏꯕꯤꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯤ ꯍꯥꯟꯅꯒꯤ ꯈꯔꯗꯤ ꯂꯩ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯁꯦꯟꯁꯤꯅ ꯑꯩꯈꯣꯏ ꯁꯨꯝ ꯃꯦꯟꯅꯔꯤ ꯑꯃꯅ ꯈꯔ ꯄꯨꯔꯛ ꯑꯩꯈꯣꯏ ꯂꯨꯞꯄꯗꯒꯤ ꯑꯩꯅ ꯈꯔ ꯄꯨꯊꯣꯛ ꯑꯃꯅ ꯈꯔ ꯄꯨꯊꯣꯛ ꯑꯃ ꯈꯔ ꯄꯨꯊꯣꯛ ꯍꯤꯡꯅ ꯂꯩꯔꯤ ꯆꯦꯡꯗꯤ ꯍꯥꯟꯅꯒꯤ ꯏꯁꯇꯣꯛꯇ ꯊꯝꯃꯕꯅꯤꯅ ꯑꯩꯈꯣꯏꯅ ꯇꯥꯏꯊꯣꯛꯇꯕꯅꯤꯅ ꯑꯔꯤꯕꯁꯨ ꯆꯦꯡ ꯆꯥꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯄꯣꯠ ꯆꯩꯗꯤ ꯏꯆꯥꯁꯤꯡꯅ ꯉꯁꯤ ꯀꯣꯏꯕ ꯉꯥꯏꯍꯥꯛꯃꯨꯛ ꯑꯉꯥꯡꯁꯤꯡꯅ ꯏꯟꯖꯥꯡ ꯅꯥꯄꯤꯒ ꯊꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯆꯥꯁꯤꯡ ꯄꯣꯠꯁꯤꯅ ꯊꯥ ꯃꯈꯥꯏ ꯅꯨꯃꯤꯠ 10 ꯊꯥ ꯑꯃꯗꯤ ꯍꯦꯟꯅ ꯆꯥꯔꯅꯤ ꯑꯗꯨꯅ ꯑꯩ ꯉꯁꯥꯏ ꯃꯣꯟ ꯅꯨꯡꯉꯥꯏ ꯂꯩꯔꯤꯅꯤ ꯂꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯇꯧꯕꯤꯔꯤꯕ ꯂꯝꯁꯦ ꯁꯤꯁꯤ ꯇꯣꯉꯥꯟꯅ ꯀꯃꯤꯇꯤꯅ ꯂꯩꯔꯒ ꯇꯧꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯤ ꯑꯃꯒꯤ ꯂꯝ ꯑꯣꯏꯅ ꯇꯧꯕꯤꯕ꯭ꯔꯥ ꯃꯤꯉꯣꯟꯗ ꯂꯩꯕꯤꯗꯒꯤ ꯊꯥꯡꯖꯝꯗꯒꯤ ꯂꯩꯔꯒ ꯃꯣꯏ ꯃꯄꯨꯗꯒꯤ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯄꯇꯥ ꯁꯦꯡꯈ꯭ꯔꯕꯅꯤ ꯑꯁꯤꯁꯨ ꯄꯇꯥ ꯁꯦꯡꯕꯅꯤ ꯑꯋꯥꯡꯖꯤꯡꯒꯤ ꯑꯁꯤꯁꯨ ꯄꯇꯥ ꯁꯦꯡꯕꯅꯤ ꯁꯤꯁꯨ ꯄꯇꯥ ꯁꯦꯡꯕꯅꯤ ꯀꯅꯥꯅ ꯌꯦꯠꯄ ꯉꯝꯃꯣꯏ ꯑꯩꯈꯣꯏꯗꯤ ꯄꯇꯥ ꯄꯥꯏ ꯂꯩꯖꯕꯅꯦꯕ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯣꯝꯒꯤ ꯑꯣꯏꯕ ꯂꯧꯕꯨꯛꯀꯤ ꯖꯒꯥ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯂꯧꯕꯨꯛꯇꯤ ꯂꯩꯇ꯭ꯔꯦ ꯏꯪꯈꯣꯜꯗꯤ ꯑꯅꯤꯁꯨ ꯂꯩꯔꯤ ꯑꯣꯀꯦ ꯏꯪꯈꯣꯜꯗꯤ ꯑꯅꯤꯁꯨ ꯂꯩꯔꯤ ꯀꯔꯤꯒꯨꯝꯕꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯩꯈꯤꯗ꯭ꯔꯁꯨ ꯑꯩꯈꯣꯏꯅ ꯀꯁꯤ ꯑꯅꯤꯁꯤ ꯑꯦꯖꯃꯥꯜ ꯄꯥꯟꯕꯗꯤ ꯑꯋꯥꯡꯖꯤꯡꯈꯩꯅ ꯌꯣꯟꯒꯦ ꯑꯅꯧꯕ ꯑꯩꯈꯣꯏ ꯁꯤꯔꯒ ꯑꯋꯥꯡꯖꯤꯡꯈꯩ ꯃꯦꯝꯕꯔ ꯑꯃ ꯊꯣꯛꯂꯒ ꯑꯗꯨꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯩꯁꯥ ꯌꯣꯟꯒꯦ ꯍꯥꯏꯔꯕꯁꯨ ꯁꯤꯅ ꯃꯋꯥ ꯆꯥꯗ꯭ꯔꯗꯤ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯊꯝꯕ ꯑꯗꯩ ꯁꯤꯅ ꯌꯣꯟꯒꯦ ꯍꯥꯏꯔꯕꯁꯨ ꯑꯩꯈꯣꯏꯅ ꯈꯣꯏ ꯈꯔ ꯀꯥꯟꯅꯒꯨꯝꯕ ꯏꯕꯨꯡꯉꯣꯏ ꯄꯨꯔ ꯌꯣꯟꯒꯦ ꯍꯥꯏꯔꯁꯨ ꯑꯋꯥꯡꯖꯤꯡꯈꯩ ꯃꯋꯥ ꯆꯥꯗ꯭ꯔꯗꯤ ꯌꯥꯗꯦ ꯍꯥꯏꯅ ꯑꯦꯖꯃꯥꯜ ꯊꯝꯖꯟꯕꯒꯤ ꯋꯥꯔꯤꯗꯅꯤ ꯑꯗꯨ ꯇꯧꯕꯗꯗꯤ ꯑꯅꯧ ꯑꯅꯧꯕ ꯄꯣꯔꯛꯏꯁꯤꯗꯤ ꯍꯧꯖꯤꯛ ꯏꯕꯨꯡꯉꯣ ꯀꯔꯤꯒꯨꯝꯕꯗꯀꯣ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯍꯥꯏꯕꯁꯨ
ꯑꯉꯥꯡꯁꯤꯡ ꯀꯌꯥꯁꯨ ꯊꯣꯛꯂꯛꯄꯣ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯌꯦꯡꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯅꯤꯁꯤ ꯊꯝꯅꯔꯤ ꯑꯉꯥꯡꯁꯤꯡꯁꯦ ꯑꯄꯤꯛꯄꯁꯤꯡꯁꯦ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯍꯣꯝꯁꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯈꯣꯏꯒꯤ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯄꯥꯟꯗꯝ ꯇꯧꯕꯅꯤꯡꯕ ꯀꯔꯤ ꯂꯩꯕꯤꯔꯤꯒꯦ? ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯁꯦ ꯑꯇꯩ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤꯗꯤ ꯖꯤꯕꯕꯨ ꯅꯨꯡꯁꯤꯕ ꯖꯤꯕꯕꯨ ꯅꯨꯡꯁꯤꯕ ꯃꯤ ꯑꯋꯥꯕꯕꯨ ꯀꯟꯕ ꯍꯥꯏꯕꯗꯤ ꯑꯗꯨꯒꯤ ꯄꯥꯟꯗꯝꯗꯅꯤ ꯑꯩꯈꯣꯏꯗꯤ ꯑꯋꯥꯡꯁꯤꯒꯤ ꯑꯄꯨꯟꯕ ꯏꯄꯥꯛ ꯏꯅꯥꯠ ꯀꯟꯕ ꯂꯨꯞꯁꯨ ꯑꯗꯨꯅꯤ ꯑꯉꯥꯡꯗꯒꯤ ꯁꯦꯝꯒꯠꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯥꯟꯗꯝ ꯃꯐꯝꯁꯤꯗꯗꯤ ꯏꯔꯥꯡ ꯂꯩꯇꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯂꯥꯟ? ꯂꯩ ꯍꯣꯡꯗꯣꯛꯎꯔꯦ ꯆꯦꯟꯊꯣꯛꯎꯔꯦ ꯑꯣꯀꯦ ꯆꯦꯟꯊꯣꯛꯎꯔꯦ ꯑꯗꯨ ꯆꯦꯟꯊꯣꯛꯎꯔꯒ ꯑꯗꯨ ꯀꯩꯕꯤꯗ ꯊꯝꯃꯨ ꯍꯧꯖꯤꯛꯀꯤ ꯏꯕꯨꯡꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖꯝꯒꯤꯗꯣ ꯊꯥꯡꯖꯝ ꯑꯉꯥꯡ ꯏꯕꯨꯡꯈꯣꯏ ꯈꯪꯅꯩꯗꯣ ꯑꯗꯨꯒꯤꯗ ꯊꯝꯃꯨꯔꯦ ꯈꯣꯡ ꯍꯥꯟꯕ ꯈꯣꯠꯐꯝꯗ ꯑꯉꯥꯡꯅ ꯌꯥꯝꯕꯅꯤꯅ ꯖꯒꯥꯗꯤ ꯌꯥꯗꯗꯅ ꯑꯃꯨꯛꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯒꯥꯏꯗ ꯇꯧ ꯊꯝꯃꯦ ꯃꯐꯝꯁꯤꯗ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯀꯥꯞꯄ ꯈꯣꯠꯄ ꯂꯩꯈꯤꯕ꯭ꯔꯥ ꯃꯐꯝꯁꯤꯕꯨ? ꯃꯐꯝꯁꯤꯗ ꯂꯩꯇꯦ ꯑꯁꯤꯗꯀꯥꯗꯤ ꯁ꯭ꯋꯥꯏꯗꯀꯥꯗꯤ ꯀꯥꯞꯅꯈꯤ ꯃꯈꯣꯟ ꯈꯔꯗꯤ ꯇꯥꯏꯌꯦꯕ ꯃꯈꯣꯟ ꯈꯔꯗꯤ ꯇꯥꯏ ꯑꯗꯨꯅ ꯁꯨꯝ ꯄꯥꯈꯠꯄꯀꯣ ꯀꯥꯞꯅꯈꯤꯗꯦ ꯑꯔꯣꯏꯕꯗ ꯃꯥꯃ ꯍꯧꯖꯤꯛ ꯃꯐꯝꯁꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯕ ꯃꯇꯝꯗ ꯌꯥꯝ ꯁꯥꯟꯇꯤ ꯑꯣꯏꯅ ꯌꯥꯝ ꯄꯤꯁ ꯑꯣꯏꯅ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯃꯐꯝꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯅꯨꯡꯁꯨ ꯅꯨꯡꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯐꯪꯕ ꯃꯐꯝ ꯑꯣꯏ ꯃꯐꯝꯁꯤꯗ ꯃꯈꯣꯏꯅ ꯁꯨꯃꯥꯏꯅ ꯆꯂꯥꯏꯕꯤꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯍꯨꯅ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥꯃꯅ ꯑꯍꯟ ꯑꯃ ꯑꯣꯏꯅ ꯀꯣ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯒꯦ ꯑꯔꯣꯏꯕ ꯑꯣꯏꯅ? ꯍꯧꯖꯤꯛ ꯂꯩꯄꯥꯛꯁꯤꯒꯤ ꯏꯔꯥꯡꯗꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯐꯤꯕꯝꯗꯤ ꯂꯩꯄꯥꯛꯁꯤꯒꯤ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯊꯕꯛꯁꯤ ꯈꯣꯡꯖꯥꯟ ꯇꯥꯕꯤꯁꯨ ꯀꯩꯁꯨ ꯑꯣꯏꯔꯣꯏ ꯑꯩꯈꯣꯏ ꯍꯟꯗꯛꯁꯤꯗꯩꯗ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯄꯤꯊꯧ ꯂꯥꯕ ꯑꯃ ꯈꯣꯡꯉꯤ ꯑꯁꯤ ꯉꯔꯥꯡ ꯃꯁꯪ ꯅꯍꯥꯟꯗꯣ ꯁꯤꯒꯤꯁꯤꯗ ꯐꯧꯔꯦ ꯄꯤꯊꯧ ꯂꯥꯕ ꯆꯦ ꯐꯦꯡꯕꯒꯤ ꯋꯥꯔꯤꯗꯣ ꯑꯍꯟꯁꯤꯡꯒꯤ ꯑꯗꯨꯅ ꯂꯥꯟꯒꯤ ꯃꯔꯛꯇ ꯐꯣꯡꯗꯤ ꯑꯋꯥꯡꯂꯝꯁꯤ ꯂꯥꯟ ꯅꯦꯝꯃꯅꯤ ꯍꯥꯏꯕ ꯁꯥꯈꯤ ꯄꯤꯔꯛꯏ ꯁꯅꯥꯄꯥꯠꯀꯤ ꯏꯃꯥꯁꯤꯅ ꯏꯙꯧꯁꯤꯅ ꯃꯁꯤ ꯁꯥꯈꯤ ꯄꯤꯔꯛꯏ ꯂꯥꯟ ꯅꯦꯝꯃꯅꯤ ꯁꯤꯗ ꯂꯩꯕꯁꯦ ꯑꯉꯥꯡ ꯑꯁꯨꯛ ꯆꯍꯤ 19 ꯁꯨꯔꯕ ꯑꯁꯤ ꯑꯉꯥꯡ ꯑꯝꯇ ꯂꯨꯄꯥ 50 ꯆꯥꯝꯃ 500 ꯆꯥꯇ꯭ꯔꯨꯛ ꯆꯪꯅ ꯂꯥꯏꯌꯦꯡꯗꯦ ꯏꯕꯨꯡꯉꯣ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯄꯔꯤꯈꯥ ꯇꯧꯕꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯏꯙꯧꯅꯀꯣ ꯏꯙꯧꯁꯤꯅ ꯑꯗꯩ ꯀꯔꯤꯒꯨꯝꯕꯗꯁꯨ ꯑꯩꯈꯣꯏ ꯁꯤꯗ ꯑꯁꯤ ꯑꯅꯥ ꯑꯉꯥꯡꯁꯤ ꯑꯝꯇ ꯅꯥꯍꯟꯗꯦ ꯁꯦꯟꯗꯦ ꯃꯁꯤ ꯑꯁꯤꯕꯨ ꯀꯣꯟꯕꯁꯤ ꯀꯩꯕꯤ ꯁꯅꯥꯄꯥꯠ ꯍꯥꯏꯕꯁꯤ ꯀꯔꯤꯒꯨꯝꯕ ꯋꯥꯌꯦꯜ ꯑꯃ ꯂꯩ ꯑꯗꯨꯒꯤꯗꯃꯛꯇ ꯃꯐꯝꯗ ꯊꯤꯗꯨꯅ ꯂꯩꯖꯕꯅꯤ ꯑꯗꯨꯅ ꯁꯤ ꯄꯥꯟꯕꯅꯤ ꯑꯗꯨꯒ ꯑꯍꯟꯁꯤꯡꯒꯤ ꯄꯨꯔꯥꯟꯗꯒꯤ ꯍꯧꯅ ꯀꯩꯕꯤ ꯁꯅꯥꯄꯥꯠ ꯑꯁꯤꯗꯤ ꯃꯇꯤꯛ ꯃꯒꯨꯟ ꯈꯔ ꯂꯩ ꯂꯥꯏꯔꯦꯝꯕꯅꯁꯨ ꯄꯨꯏ ꯂꯥꯏꯔꯦꯝꯕꯤ ꯄꯨꯏ ꯂꯥꯏꯔꯦꯟꯅꯁꯨ ꯄꯨꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯥꯃ ꯉꯥꯛꯇꯪ ꯎꯅꯖꯔꯒ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯐꯪꯖꯕꯀꯣ ꯇꯨꯡꯗꯁꯨ ꯍꯣꯝꯁꯤꯗ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡꯁꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅ ꯇꯧꯕꯤꯅꯤꯡꯉꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤ ꯑꯗꯨꯛ ꯃꯇꯤꯛ ꯌꯥꯝ ꯆꯥꯎꯕ ꯙꯔꯃ ꯑꯃꯅꯦ ꯃꯁꯤ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯑꯗꯨꯒ ꯏꯕꯨꯡ ꯑꯩꯈꯣꯏꯁꯨꯅꯦ ꯅꯈꯣꯏꯅ ꯑꯃꯨꯛ ꯇꯥꯏꯕꯪ ꯃꯥꯂꯦꯝꯁꯦ ꯄꯨꯔꯒꯗꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯙꯔꯃꯗ ꯆꯠꯂꯤꯕꯁꯦ ꯃꯤ ꯑꯋꯥ ꯑꯅꯥ ꯅꯪꯅ ꯍꯣꯠꯅꯔꯤꯕꯁꯦ ꯑꯋꯥꯕꯕꯨ ꯀꯟꯒꯦ ꯍꯥꯏꯅ ꯆꯣꯡꯊꯣꯛꯄ ꯂꯨꯞꯅꯤ ꯑꯗꯨꯕꯨ ꯅꯣꯏ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯅꯣꯏ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯣ ꯁꯤꯗꯅ ꯑꯗꯨ ꯇꯥꯏꯕꯪ ꯄꯨꯟꯅ ꯎꯔꯤ ꯂꯥꯏꯒꯤ ꯕꯤꯆꯥꯔꯁꯨ ꯇꯞꯅ ꯃꯤꯒꯤ ꯕꯤꯆꯥꯔꯁꯨ ꯊꯨꯕꯅꯤ ꯀꯣ ꯏꯕꯨꯡꯉꯣ ꯆꯦꯡ ꯈꯩꯒꯨꯝ ꯈꯩꯅꯤ ꯊꯧꯃꯥꯜ ꯋꯥꯏꯔꯨꯝ ꯈꯩꯒꯨꯝ ꯈꯟꯈꯤꯅꯤ ꯍꯥꯏꯕ ꯃꯇꯝꯁꯤ ꯍꯧꯖꯤꯛꯁꯤꯅꯤꯀꯣ ꯈꯟꯗꯣꯛꯀꯗꯤ ꯍꯣꯠꯅꯔꯤꯅꯤ ꯀꯩꯅꯣꯝꯗꯤ ꯍꯥꯎꯅ ꯃꯄꯨꯟꯁꯤꯁꯨ ꯖꯣꯏ ꯑꯣꯏꯔꯣꯏ ꯂꯥꯏꯒꯤ ꯂꯩꯄꯥꯛꯅꯤ ꯂꯥꯏꯐꯝꯅꯤ ꯂꯥꯏꯐꯝ ꯈꯨꯗꯤꯡꯃꯛꯁꯤ ꯀꯧꯊꯦꯛꯎꯕ ꯃꯩ ꯊꯥꯗꯣꯛ ꯈꯨꯗꯤꯡꯃꯛꯁꯤ ꯃꯣꯏꯗꯨꯒꯤ ꯗꯁꯥ ꯂꯥꯛꯄ ꯍꯧꯔꯅꯤ ꯀꯨꯏꯔꯔꯣꯏ ꯂꯥꯏꯒꯤ ꯂꯩꯄꯥꯛ ꯑꯣꯏꯅ ꯄꯤꯔꯒꯦ ꯑꯗꯨꯅ ꯆꯥꯍꯤꯡꯅ ꯇꯨꯅ ꯆꯠꯂꯣꯏ ꯑꯩꯈꯣꯏ ꯁꯣꯏꯕꯗꯤ ꯃꯤꯌꯥꯝ ꯐꯨꯅꯔꯗꯤ ꯑꯩꯈꯣꯏꯁꯨ ꯀꯩꯁꯣꯛꯄ ꯃꯤꯠꯌꯦꯡ ꯇꯥꯅꯤ ꯍꯧꯖꯤꯛꯃꯛꯇꯤ ꯑꯩꯈꯣꯏ ꯏꯁꯥꯁꯤ ꯃꯤ 50 ꯆꯥꯝ ꯇꯨꯗꯦ ꯀꯣ ꯀꯩꯁꯨ ꯅꯨꯡꯁꯥ ꯊꯤꯒꯅꯨ ꯊꯦꯡꯅꯒꯗꯕꯅꯤ ꯅꯣꯏꯅ ꯑꯃꯨꯛ ꯄꯥꯟꯗꯝꯁꯦ ꯁꯦꯝꯖꯤꯜꯍꯧꯒꯗꯕꯅꯤꯀꯣ ꯊꯥꯏꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯄ ꯊꯥꯛꯇ ꯑꯩꯅ ꯏꯆꯥꯁꯤꯡꯗ ꯍꯥꯏꯔꯝꯒꯗꯕꯅ ꯅꯍꯥꯛꯁꯤ ꯂꯥꯏꯅꯤ ꯀꯣ ꯅꯪ ꯍꯛꯆꯥꯡꯗ ꯄꯤ ꯄꯥ ꯑꯅꯤ ꯄꯨꯊꯣꯛꯏ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯁꯦꯝꯕ ꯈꯨꯟꯖꯥꯎꯗ ꯆꯥꯎꯅꯕ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯇꯥꯛꯄꯤꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯤꯅ ꯊꯝꯃꯤꯕ ꯁꯦꯝꯃꯤꯕ ꯑꯉꯥꯡꯗꯨꯕꯨ ꯅꯪꯁꯤ ꯂꯥꯏꯌꯨꯝ ꯅꯠꯇ꯭ꯔꯥ ꯍꯛꯆꯥꯡꯁꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯩꯔꯤꯕ ꯌꯨꯝ ꯑꯥꯗ ꯂꯩꯍꯧꯔꯤꯕ ꯌꯨꯝꯗꯣ ꯏꯕꯨꯡꯉꯣꯏ ꯈꯨꯕꯝ ꯅꯠꯇꯕ꯭ꯔꯥ ꯈꯨꯕꯝꯅꯤ ꯁꯤꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡꯁꯦ ꯂꯥꯏ ꯋꯥꯌꯦꯜ ꯂꯩꯕꯅꯤ ꯃꯇꯝꯒꯤ ꯈꯣꯡꯂꯩꯅ ꯂꯥꯛꯄꯅꯤ ꯁꯤꯗꯤ ꯃꯇꯝꯒꯤ ꯈꯣꯡꯂꯩꯅ ꯂꯥꯛꯄꯅꯤ ꯍꯥꯏꯈꯤ ꯃꯇꯝ ꯑꯃꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯍꯟꯁꯦ ꯇꯥꯏꯕꯪ ꯃꯩꯔꯥꯕꯅ ꯍꯥꯏꯔꯝꯃꯤ ꯑꯣꯀ꯭ꯔꯝꯕꯗꯤ ꯕꯤꯔꯦꯟꯗꯤ ꯍꯥꯏꯗꯦ ꯀꯩꯅꯣꯁꯨ ꯍꯥꯏꯗꯦ ꯑꯣꯀ꯭ꯔꯝꯕꯅ ꯆꯍꯤ 35 ꯅꯤꯡꯊꯧ ꯑꯣꯏꯅꯤꯌꯦ ꯍꯦꯛ ꯂꯣꯏꯔꯗꯤ ꯈꯟꯗꯄꯨꯔ ꯂꯣꯏꯔꯦ ꯃꯍꯥꯄꯨꯔ ꯂꯥꯛꯑꯅꯤ ꯊꯥꯡꯃꯌꯥꯝ ꯃꯥꯔ ꯍꯟꯕꯩ ꯁꯛꯇꯝ ꯄꯨꯊꯣꯛꯑꯅꯤꯌꯦ ꯑꯗꯨꯗ ꯈꯟꯗꯄꯨꯔ
loire adu tangara wari lira mi ngoda masih bermada lira puni anu kayum de masih mo no mai pa por ko itu kayuna no na mai pa kan ko mai siang nai kam kan no na tuna dala basu no nyam de mai ka je nak lai ni akoi mayam sibu yam war mani haduna tin por sibu no lai masa masu ngak ne sa su yo ne lai sibu no den na mang de mangoi sibu hem la kini no na ko to sibu hem la kini no har mi kudi mun yani mo masim de kudam mo samonge no ti ka kadin khona ko no sem da kayum den no na madi ni amatang ani ni si matim member tan na no di yok yaw bo ko